अहानबदा ngasigi maroiba pausing Ahum suba World Bamboo Workshop Chief Minister and Birena City Convention da hogdokre Taramatui suba Manipur Legislative Assembly gi budget session thasi ki kundagi hongnaba cabinet mifam na lepna kre amadi CAB gi mayokta ngasi pak sana wakat khongjang sanction kre Congress Legislature Party amadi Neshona AICC gi President Rahul Gandhi una kre Kurumjari ISTV Pauming Tabiri Basumutaram Nokchari Hauzima Pungiba Pau Thasiki tang nipan phawba sathagadaba ahum suba World Bamboo Workshop ngasi Chief Minister and Birena Palace Compound laiba City Convention Center da hawdokre World Bamboo Organization ga Manipur linga ka khusamnaduna pangthokpa workshop hawdokpagi thoramda Industries Minister TS Bishwajit Forest Minister TS Shyam Kumar Organizing Committee Chairman MLA S Ranjan Chief Secretary J Suresh Babu amadi World Bamboo Organization gi Executive Director Shushan Likas yauna mari leinaba singna saruk yakhe Leba Kuntrani Thogi Mihu Singna Sarukiyari ba workshop hawdokpagi thoramda Minister TS Shyam Kumar na Manipur si square kilometer lising tara henba mafamda wa hobana forest ki pothok ki chada ni funi thogi changda wa puthokpa ngamli haike World Bamboo Organization gi Executive Director Shushan Likas na organization asigi ambassador jo oiriba Nirmala Chongthamna Manipur da marang kaina fangliba wa amadi masibu matam kaya gi mamangda gi tongan ba hiram kaya da sijinarakpa amadi innovative ideas sing khangalakibani haike World Bamboo Organization ki President Michael Abadina Manipur bu bamboo gi capital of the year ni haina lauthoke On behalf of World Bamboo Organization we are declaring Manipur capital bamboo of the year. Minister Biswajit na bamboo sector asi hena semkat naba pandamda bamboo policy draft tawriba sida pangthokliba workshop asidagi phanglakpa anobu waklol kaya policy asida hapsin bangam lagani haike species of the bamboo under 9 genera have been reported from the Manipur against the 136 species under the 23 genera from India as a whole. No doubt that the bamboo resources of Manipur and the northeast region are immense. You will be aware that the northeast is home to almost 60% of the India's bamboo reserves. However, we think of in terms of exploiting the resources, we need to have a plan and scientific approach as he is often. Chief Minister and Birena state asida wagi lejari resource singa sikhang baga luinana World Bamboo Organization gi global movement asigi makhada pangthokliba workshop asina Manipur khaktana tana awang nongpok lamdam gi state sing yauna India gi oinasu anobu mayon ama pibangam lagani haike of the potential the bamboo growth in the forest area of Manipur. We share the vision of the World Bamboo Organization and sincerely seek the assistance and cooperation of their institution and the sister network. In the matter of plantation, cultivation, processing of bamboo, marketing of bamboo products, and technology, upgradations, and skill development. Actually, bamboo from the ancient we used to for food purpose. Now time has come to explore it, not to only domestic consumption, so that we can export to the outside, and as well as many technologies has come. If you provide here added value added, then it can get to the international market. Ngasi from Kiba State Cabinet Mifam Nataramatoi Suba Manipur Legislative Assembly gi budget session thasiki kundagi hongnaba lemna kibaga loinana Manipur gi governor da assembly summon tobiu haijanaba lemna kre Chief Minister and Birena chair logduna ngasi sathakiba cabinet mifam asigi matangda government ki wangang loisu oriba IPR Minister Thongam Bishwajit na cabinet mifam aduna Manipur gi ching amasung tampak ki PHC na konsinba ngamdaba manung hanjinna leiba mafam singda non communicable disease sing screening tongnaba pilot Sista mafam nifuda mobile laboratory system hangdok na balep na kre. Chief Minister gi hakshal gi tengbang makada Manipur gi paumi sing amadi all Manipur newspaper sales and distributor association gi members sing konsin bada Kevin and ayaba pikre adubu madu makoi gi sell thong gi phibam da yumpham oigani.
Handak ta hogdokiba school fagat hansi mission gi makhada Manipur gi Kendra Humpumakta Model Pre-Primary School amamam linkhalagani. Madugidamak school amamam da tangai fadaba rhymes oja ani punna chamakun engage tawragani. School singadugi pibam fagatnaba infrastructure su sengwalagani. Ngasi cabinet mifam aduna added school singda hauzik hangduna leiriba approved post chahum kulumdoi athubada mensinbada ayaba pikre. Ahangwa posting approved tawraba oza sing thabaktagi pothakiba amadi masa laikidaba yawbadagi oirakibani. Post chahum kulumdoi adu school sing aduda hauzik leiriba unapproved oza singi maraktagi khwaidagi senior oiba sing aduda kudong chaba pigani haina Minister Biswajit na makata ke. O Ibobina Luchingba CLP ki team na Congress ki President Rahul Gandhi amadi Hane ki Prime Minister Dr. Manmohan Singh unaduna CAB handok na batakshin kre New Delhi dagi phangba pau ki matungina Chief Minister Oiramba Okram Ibobina Luchingba team aduna ngasi AICC ki President Rahul Gandhi Hane ki Prime Minister Dr. Manmohan Singh amadi Rajya Sabha ki Congress ki leader Gulam Nabi Azad unaduna Bilasi karigumba Rajya Sabha da puthorakpa tarabade awang nongpo ki miyam da chawna mangjagadaba maramna pass tawon biganu CLP gi apambadi bilasi repeal tawbani haiba wafam mayek sengna thamke unaki baduda CLP gi maikidagi BJP na luchingba government asi chinga khutka manadaba government ni Rajya Sabha gi agenda da yautrabasu aroiba mikupta puthorakpa yabagi thajaba leibana Congress ki maikidagi mikup nahum singna leibiu haiba wafam su center gi luchingba sing adura thamke masigi mathakta CLP gi team aduna Congress ka wakhalol manaba AITC amadi BSP na chingba political party singi luchingba sing unaduna bilasina awang nongpo ki miyamda pigadaba safu maru oina Manipur gi miyamda fauriba ihul sing ningthina khangan ki haibaga loinana o ibobina Manipur gi miyamna su bilasi pass tahondanaba leptana khongjang changsin biu MPCC na su angamba thodang lauduna taknari haike matam gi matungina koi Rajya Sabha ki wakhal manaba atopa political party leadership makoi closing touch tawduna mayam de koi moi ge chukup na wari sanari bill si koi awang no pok sing dadi hujik pali ba sarkar sina awang no pok bharat chawkhade haiba yaroi haina sing dadi haiba look its policy haramadi at its policy dam haiba sing dam haiba Doctor ko na hata may thabagi thabak hada doctor ko aduna government si koi thajaba ngamda aduna last minute ta jiki business at least yaw so last minute ta kana thammi boy chinda ama haring hayeng kotna ama tor ko yai haiduna koi ngasi phauda koi arepa leitana koi pressure pijeri Awang Nongpok State Taret ki apunba mahiroi luk oiriba nesogi kangbuna Delhi da kem tawduna ngasi YSRCP gi luchingba Rajya Sabha gi MP V Vijaya Sai Reddy AICC ki President Rahul Gandhi amadi MP Saugataroy unaduna CAB withdraw tongna batakshin kre Rahul Gandhi unabada awang nongpok ki Khunailol Saktam amadi Punsirol da sokadaba oirabadi amadi Assam Accord ing solution amaga chamapal marfu manga thugaiduna ing solution amaga chamapal humudama thoina base year oiduna illegal mitop sing changlakpa khandoktuna maramda halangadaba adu yaroidabana parliament ki matamda lawfam thokpa thodang lawrakani haina nesogi kangbuda thamlakhe CAB gi mayokta All India protest ki sarukam oina Manipur da su tongan ba political party mapan AAP AIFB BSP CPI CPIM JDS NCP Praja amadi RSP na sinduna Manipur Press Club ta mifam pangthokre mifam aduda CPI gi State Secretary Sotin Kumar na India da leiriba phurubasi masingyami phurup amakhakna haina humna leiraga atei phurupna torna legadabani haiba matamadu natre belasida yauriba kanglup manga khak citizen ohenba ateina yaroi haibasi BJP na paliba government asina Hindu kanglup oiba lebak ama sagatpagi wafam pusilakpani haike so isigo ga champani akriga manga dagi tagar paukiba adu citizenship amendment bill se matham tarar hanu sendo batungda bharat ki mapanda leba tongan ba jati sing adu ba singi manungda Hindu umadi adu Hindu kanglup hai tare Christian lusu kya yawra kanda jati bakhan manga moi citizenship ko henbadi yagani atai jati singdi bharat tagi hokibo oiro amata citizen ko henbe yararoi haibene 2016 da putore se madu lakma tamda kari kari haibuduni miyam painari se
Sakangdabasingna mapa macha nongmaina kaprambadagi soktuna hospital da laikanakre thodo si ngarang numidang pung 13 rom taba matamda lamlai police station gi manung chanba jingkhai me lekai da thokibani soklaba mi adudi wahengbam pamhaiba maitai chai yangkhai manga amadi maki machanupi w malemngan bi chanu chai kuntare rom sure makoi ani ras medicity da laikanakre police tagi phangba pawgi matungina sakangdaba ahumna pamhaibagi yumgi thong thogairaba matungda imungda changlaklaga makoi ani nongmaina kapram kibani hairi soklaba bagi masanupi anina thodo adu nungai taba phongdo paga loinana kanana karigi damakta thodo adu chatharambano hangle changa ga dum ka phamaga da chengre ba moide aina ku law law raga mayam kaino taraga baba je sida pokholakoni ba nuwa te bi am moina taw bu kari maram dagi no magi suraga sa mayam tu cheng kang baba ba no magi hona chatani CAB gi mayokta thawagi mafam kaya danga si wakani fam human chain amadi khongsat kaya chatkre haibong lerag youth association amadi linthoingambi maira paibi kiam sifai thawal na sinduna tangjeng golai da wakani fam chatakre thawal wang mataba mathak amadi makha maira paibi lupna su thawal wang mataba devi mandop ta wakani fam chataduna belar sibu yaning daba kholau kya lauke new island club athokom khunau amadi maira paibi lupna su athokom khunau da wakani fam chatakre sophia english school thawban paradise english school thawal okram amadi KM blooming school khangaboki mairoi singnasu makoi gi school dagi thoktuna national highway da khongsat chatpaga loinana human chain senduna billa sibu yaning daba phongdokhe Citizenship Amendment Bill gi matang danga sim from kaya da pak chana wakani from chatakre naharup thongkhong bazar da People's Alliance Manipur gi miyeng makhada tamdamadong gi mera pai bi singna wakani from chatake wakani from aduga mari leinana Lok Sabha da pass tawkhiba Citizenship Amendment Bill bu yaning da phongdok tuna kholau kya lauke Khongman mangjil da su thongju block congress committee na sinduna miyam na wakani from chatakre wakani from aduga mari leinana thongju kendra da congress ki mirep oikiba thokchom ajitna Manipur da bill asigi mayokta miyamna changsilakpa khongjang khudingmakta thongju kendra congress committee na su saruk yagani haike Brahmapur na habam da su women welfare association Brahmapur na sinduna mamolaikai thongkhong da wakani fam chatakre Lok Sabha da bill pass tawkhiba bu yaning da phongdok tuna konung lampak ta leiba macha lema school gi mairoi singa made oza singna school asigi gate ta yaning da wakani fam chatakre wakani fam adu ga mari leinana Citizenship Amendment Bill akan mamong da yaning de bill asi lamdam asigi yellow missing da chaitheng piga da bill ne aikoi tangdu leita ba pami habana chingba pleka sing sejinake Zawat Taurang Kanglup Amadi Maira Paibi Segaro Tauda Babok Lekai na susinduna Tauda Babok da wakani fam chatakre Lok Sabha da pass tawkhiba bill yaning de Rajya Sabha da Citizenship Amendment Bill pass tawbi yaroi habana chingba pleka sing sejinake wakani fam aduga mari leinana Maira Paibi gi advisor S Santi Leimana missing yamjadaba awonong pok Bharat ki state singi yellow missing muthatnaba Bharat lengakna honarakliba thawng asi yaba ngamloi Prime Minister Narendra Modi na Bharat imagi macha sing kannaba bill asi pass tawnaba honabani haibu wafam kandem tawi lok humdani thoina changsilakpa khongjang khudingmakta thauda babo ki maira paibi singna mapung phana sawatkani haike Kano awang bolam dam gi pikhaba puru masa singida yen homi muthana nabagi damakta sentana singba khongthang loksima se akoi modi gi mongde yaningde ngasi humjagari thoina punsilna kanda men penga tor pathabang kundi makta akoi thada habo lekai mara pabi mayam kalapna akoi angang bi isna haksang da cheliba phawda akoi lanthengna gani Pakangba Cultural Club may kubina su sinduna club asigi lampakta Citizenship Amendment Bill bu yaning da phongdok tuna wakani fam chatakre club asigi akoi bada leiba maira paibi singna saruk yaduna chatakiba wakani fam aduga mari leinana landamasida miyamgi mihutu oina leiriba MLA Hompumag Delhi da chatuna Rajya Sabha da bill makhata na pass tawdana ba takshin biu haiba pleka sing sijinake loinana bill gi mayokta yaning da ba kholau kya su lauke Uripo Khoshnam Lekai Youth Development Association Amadi Khoshnam Lekai Women Welfare Association asu Citizenship Amendment Bill pass tawkibabu yaning da phongdok tuna wakani fam chatakre Sangangai uchekon apun balup na sinduna CAB ki mayokta airport gate ki mayokna bada wakani fam chatake lamda masida CAB chanahan ba yaning de habna chingba cherol kaya sejinake tongan ba civil society organization gi luchingba kaya laktuna CAB sana halakpada awang nongpok lamdam amade Manipur da kaya mu akai ba pigadage haibagi matang da wafum kaya phongdokhe Kwagaithal lema khujam lekai da su lamdam adongi miyamna saruk yaduna wakani fam chatakre saruk yakhiba singna lamdam asida CAB sana halakpada kayamu akaiba pirakadage yellow missing khongul murkidanamba ekoi kari tawba mathau tai amade CAB gi mayokta miyam punna khongpham chetna lemina si phongdokna khe
Sagolbal Nepra Major Pukri Mapal Mamang Lekai Dasu Wakanifam Chatakre CAB Bu Yaning Dabachero Sijinake. Sagolbal Moirang Lerak Apunba Merapa Bilubnasu Sinduna Popular High School Manakta Wakanifam Chatake Landamadongi Muyakana Sarukyake. Congo Bazada Landamadugi Merapa Amadi Kaitel Pambi Kayana Sarukyaduna Citizenship Amendment Bill Gi Mayokta Wakanifam Chatake. Thongzu Kendra gi manungda uchekon Yubras Pali da leiba Merit Scholar English School gi mahiroi singna sunga se CAB gi mayokta yaningda ba khongjang sathakre khongjang adu da aikhoina CAB yaningde Manipur da CAB sanaba yaroi haiba kholaw lauke Sayang kurau mokongda su lamda madongi miyoi singna CAB gi mayokta wakanifam sathakre wakanifam adu da CAB yaningda ba charol kaya sijinake Sayang ningthau meira paibina senduna sayang pukri mapal da wakanifam chatake wakanifam adu da lamda madugi nupi kyana sarukya ke Sagolbal Lukram Lerak Machinda Sulam the Madongi Miamna Sarukyaduna Wakanifam Chatakre, Wakanifam Aduda Maira Paibi Kayasu Sarukyake. Apunba Maira Paibi Lob Amasung Youth Welfare Club Tambal Kongna Su CAB Kimayukta Tambal Kongda Wakanifam Chatakre. Youth Development Organization Amasung Women's Welfare Organization Patsoy Part 2 Mayalekai Nasu Wakanifam Chatake. All Kurukul United Club Amadi Apunba Kurukul Nupi Sakot na Sinduna Kurukul Sebok Lekai Community Hall da Wakanifam Chatakre Tungda Kurukul Imoinu Kaitel Faba Wakat Kongchat Amasu Chatke CAB withdraw Togriba Faba Manipur da Changshin ba Kongjang Purimag Sagot Kani Haide Is Amadi Koi Manipur da Sauna Sokpa Yavagi Film Layokadagi Asigumba Pilasi Pasta Vidana Bahana Akogi Sig Mayokta Koi Reliasi Senzavani Will Asiga Mari Lenana Akogi Manipur gi Civil Society Singa Senzarpa Kongjang Kurimutu Akogi Kurukuna Lupsing Manipur University gi Musu Muta Mushana Su MU Get Mamangda CAB gi Mayokta Wakanifam Chatakre Mutagi President in charge Professor RK Gambir Amadi Musu gi President Kaisam Devanandana Belasina Lamda Masigi Yellow Missing that Yamna Chowna Sokalakani Haike Institutional Oiba Luamakak Amasung Ekamakak Orakani Habagi Akibaji Koi Pauseraga Tasinama Koi Manipur Asidagi Yellow missing Piba community may amal mang the Drahibagi Akiba the Pausa but the Giakogi Nasi Yaning the protest sit-in protest as Yakoi Pamzaban. Kanto Mera Paibi Amadi Club Nasu Kanto da Wakanifam Chatakre Singjamai Mengbam Lekai Singjamai Saurakam Lekai Singjamai Top Lekai Singjamai Tong Singjamai Kaitel Amadi Kwakatel Kurau Makongda Su Wakanifam Chatake Joint Committee Tidim Bisnupur Women Welfare Association Tera Kongsang Bina Landa Madungi Mera Paibi Single Winana Kudekpi Bazar Waiting Set da Wakanifam Chatakre Tera Kongsang Bi Lemaram Katil da Su Miamna Wakat Kongjang Sangshin Ke Kongjan Aduna India da Manipur na tin kibat Lamda Masigi Yellow Mi Mutat na Banate Yellow Mi Mutat na Bat Hawong Lamda Masigi Miamna Kaidangwe da Yabangam Lui Hari Kwai Brahmapur Mera Paibi Women Development Committee Nagamapal na su Wakanifam Chatake Irong Pukri Mapal Social Club and Mera Paibi Kasamthong Irong Pukri Mapal da su Wakanifam Chatake Major Khul da su CAB gi Mayokta Wakanifam Chatakre Major Khul Pakhang Falgi Senior Biramangol Kamaina Lengakpa Singna Masa Masagi Pham Konduna Leibagi Mahutta Belasigi Matangda Lakadaba Phibam Khangna Thabak Tawbiu Haike Masi Aikogi Pikraba Kurup Masa Singsi Oi Chauki gi Khandana Lakadoriba situation si yengaga koi bill se kyaradi withdraw tawbiu haina koi mayam bill tawjeri Segaro Takelambam Lekai Harok Chambi Mera Paibi Apunba Lupna Ngarang Numidang Citizenship Amendment Bill gi Mayokta Wakanifam Chatakre People's Alliance Manipur Amadi Kairak Yawabung Apunba Mera Paibi na Apuna Sinduna Ngarang Numidang Kairak Yakoibada Meragi Rally Amachatke Kumbi Bazar da su Ngarang Meragi Kongsat Satuna CAB Chanaba Yaro Haiba Kholau Kya Lauke Manipur gi Speaker YKM San Myanmar gi Saigang Division gi Assembly Session Haudopada Wangang Kre Myanmar da democracy bu hena mapung phana na ba khona bada pangbaya ba mateng pangge haiba gi thajaba pikre Myanmar gi maikeda gi su Saigang Division gi Chief Minister Dr. Min Nayangi loina bina luching ba mi tara mari gi delegation team ama Manipur fauduna lakani haiba gi thajaba pirakre hari Act East Policy Committee Manipur na lamjing duna football match asi sanabagi khongsatta Myanmar da leiriba Speaker YKM San da hongnabi matungina state adugi Chief Minister na
Zebao Pirakpadagi, Nasi Assembly Session Hodokpada Sarukaki Bani, Speaker Kemsangi Maikadagi, Myanmar Gap Manipur Gat Lainaba Mari, Hena Session Hananaba Pang Bayaba Mating Pangani, Democracy Nungi Oba Wahantok Amadi Tabak Oina Pangtokpada, Tengnariba Kudung Sadabasing Kokanabagi Damag, Parliamentary Delegation Team Manipur Lakpatarabadi, Taramna Okani Amadi Technical Training Pinaba Honabada, Pang Bayaba Mating Pangani Habagi Tazabasu, Speaker Gimaikadagi Tamki Hari, Myanmar Gi Sagang Division Gi Chief Minister Gimaikadagi, Lebag Ani Gimarakta Hena Pagaba. Pagat Pamari, Lainabagi Damak, Manipur, Larok Liba Kongtang Sing, Taram Opaka Luinana, Saigang Division Gimasing Yam Lava Tourist Sing, Manipur Pauduna, Border Gayatamna, Chanabagi Damak Sem Sare, Ahan Bagi Oina, Chief Minister Giluina Bina Luching Batim Adu, Border Gayagitamak, Infal Pauraga Chetkani, Makoina Manipur, the Lading in Matamda, Manipur Pazaraba Mapam Sing, Yang Nabagi Damak, State Government, Hijackre Haba Wafam Tamki Hari. Imung manung ka hena leita lairaba amadi mama mapa lekidabana mahi masing ningtina tamba phangdraba angang manga Salai Holdings Private Limited na class 12 fauba salai segmaijin kunogda leiba Smart Universal Academy da liamna mahi tamanana balokshin kre angang sing asigi manungda moirang amadi yorbungdagi ISTV na akhanana puthokiba report ta yawba ani yawre Salai na Laukaliba Kongtang asigi manungda School Management Committee ki Secretary Nongmai Tem Sanjoina Salai ki Managing Director cum Chairman Narengmam Samarjit ki Chahikun ki Vision Makhada Kongtang asi packet pani haike Sina angang manga kogi mama mapa nongna kaina garba amadi makoibu senabinaba yengsinbinaba kara waklaba angang sing hajabata haiba angang manga asida school asina liba session academic session 2019 dagi haurak jaraga school asigi boarding da laiduna makoina 10+2 standard fawa lemna mai masing tamnanabagi awang adu masidagi hauna lokotchabani Lapupa Teradagi Angang Hongi Alo Eraba Mabok Amana Salai Amadi School Authority Butagat Pafongdoke Awabaje choosing mamang dene Pada later ibok na he Noibo ibok no hot na ni ne Haidaga ne Ichu om je babu chaka Sao to om bam ka Ai na chuon na ka nei raga Ichu jing je ma O khan sera na ki ni ko khanu bi maro na ma Ai upai na ti chu om je pha na ba de chembi yu Ichu ko namma de chu thabi lo Ibung oina ne tam ngi ngam ngi de hon abi yu cha cha Imagi upai kai mau nai te Ikau Bazar Dagi Pukri Hongbam Memi Chanu Mihat Kamari Lainana Mioi Mari Maralere Haina District Session Judge Senapatina Lautokre Mamang Segi Augustara Marida Mayum Dagi Toki Badagi Hanjil Lakidraba Matung Augustara Tareta Infal East District Manung Chanba Arab Tigi Kela Kongda Iril Turel Dagi Sina Funkibane Misi Sigamari Lainana Cycle Police Station Kia Sama Lokatuna Satarakiba Wilda Court Na Maralere Haina Lautokraba Sing Adude Yungkaibam Ruhit Jai Kunmapan Kergao Makhalekai MD Faris Saha Chahitra Nepal, Ketrigau, Tambal Kong, Makhalekai, Rehena, Chahyangkai, Amasung, Farjina, Chay Kulumdoi, Kergau, Makhalekai, Dagini. Sentence hearing, Hayang Chatagani Hari. National Highway Infal Jiri Lambida Chatariba Pungni Funipan Giban Amadi Numit Tare ni Satagadaba Economic Blockade na Miyam na Chauna Kaiba Pire, Railway Project ki Tunnel Hutpagi Thorakliba Fattaba Mahimanai Amadi, Laikom Lainang, Kayana Maram Oduna, None da Cheliba, Izay Turel Amadi Atopa Ising Kong Singda, Mola Lagliba say, Manipulenga Kamadi Marilainaba Authority Singna, Atubamatanda, Izay Turel Amadi Atay Atopa Ising Kong Singda, Pollution Tokaliba, Sittingada Bani Haiba Demand Toduna, Romay Nagayut. Organization Manipur na ngasi ayuktagi Infal Jiri Lambida Chathariba Pung Nifunipan gi banna mahusagi punsi amadi railway project ki thabak thoram singda chauna kaiba pikre gari kaya lambida panduna leire amaromda National Highway Infal Jiri Lambida Tupul Village dagi Faiton Village phawbagi marakta lambi sembada lokshin khiba lam amadi sokan khiba lanthum singi compensation pidababu yaningdaba phungdoktuna Land and Properties Owners Association na ngasi ayuk pung taruk makhai dagi lakliba February tang taragi nimidang pung taruk Makai Fawa Numit Tare ni Chubna National Highway da Economic Blockade Chathaba Hokre Banamadi Economic Blockade Sinamaram Oduna Miyam da Chauna Akaiba Pire Jiri Dagi Infal Tamelong Yauna Tongan Tongan Bamafam Singda Chatkadaba Gari Kaya Jiri Bam da Panduna Leire Banamasung Economic Blockade Sina Jiri Bam da Su Infal Tamelong Chingba Chatkadaba Gari Sing Panduna Leire Gari Counter Sing Su Thong Lole Manipur Fair Service ki landline number 101 asi yakhidre miyamna fair service ki mathau tar kumatamda mobile number
8415925200 da pau phawirau hairi hauji atem break am tang lokjari. Just like Arjun, we love to let Vedika stay Vedika, Rian stay Rian, and Jia stay Jia. Because at Little Millennium, we make great efforts to preserve the uniqueness in every child so they can blossom just the way they are. And that is the first big step. Manipur ki ahanba 24/7 lamjingba capna miyam gi sebada leizari. Manipur ki district sing amadi mapal lam sing da chananabagi book tobiu luhongbagi akhanaba discount su pizari. Contact tobirau 1800102759 amadi 8794613154. Notice the ahanba in the National Housing Bank wholly owned by RBI gi license pangraba Ministry of Finance Department gi Financial Services Government of India na Sarfasi Act 2002 gi makada Financial Institute amo in sakhangraba Pradhan Mantri Awas Yojana Housing for all bisin gi makada subsidized loan pibada mangzil thariba Panchoibi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara homdo yangduk jare miyam financial facilities sing lobi na bading sing jare Panchoibi Housing Finance Company Limited and its subsidiary group of companies. Wabiraganu yumna anabagi seba tawbinabagi damak wabiraganu. Medillion Home Healthcare Service Manipurna adomgi mateng pangzari 24/7 nursing care at home, medical oxygen home delivery, medical equipment rental service, home sample collection, physiotherapy home visit. Agupa marungi damak Medillion Home Healthcare Service Manipur near Jennings Hospital, making healthcare accessible and affordable. W Square Bold Alcohol Free Perfume, 445 rupees only. Now in 10 fragrant variants. W Square, why wait? Jolip 100% natural syrup amasung capsule yu thakpadagi oirakpa awaba chaithing hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu. Furniture industry da chahi tara manga hen experience leiraba mobile furniture ngasi Manipur da chahi mari mapung fana retail stores ani na miyam gi seva pijari. Miyam service vertical sing asi khudong cha lobi ngasi lengchin biroksi mobile furniture cooperative near Ufal Quarters. With the world-class infrastructure with multi-purpose outdoor hall, kid-play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Matram. Honda car ki mamal February ki tang amadi hengale adubu sangai Honda da February ki tang tara phawada booking tobi ki ba customer sing da ariba mamal da car sing yon jagani customer sing ki damakta lupa lising tara mapan ki lupa lakh amal lising kun mga phawba ki discount su pijari Honda car sing ase Japan ki multinational company na sabani anoba technology amadi safety feature kya yauri athuba matam da gari airport road ta leiba sangai Honda da lakbiu amasung khudong chaba sing si lobiu. The Blossom School, a home away from home, is a place where the young come to realize their potentials and grow into well-rounded individuals capable of materializing their dreams and talents. We focus not only on academics but a wide range of co-curricular activities, all of these when it matters most, the early childhood years. This is why we believe that well begun is well done. Come be a part of the Blossom School. Break matunga mayam uttaram nokchere makhataba pauda Handak Nepal dagi nupi mayam ama Myanmar fauduna human trafficking dagi kanbangam hoba se Manipur government police amadi NGO sing punna thabak tawminabadagi mai pakpani haina Impulse NGO network amadi New Life Foundation Manipur na thagatba phongdokle
Manipur Press Club Pangthokpa Pau gi mifam amada trafficking asigi matangda Manipur government na support tawde tumina leishili haina phunglokiba adu Manipur government na lawriba thaudang adu ubadagi sengdokpa wafam website ta thagatre hojik rescue tawriba sinatana Myanmar romda kayamuk lanthokre haibagi matangda Myanmar gi mari lainaba authority na thibo hombagi thabak chathaduna yengshilagani haibagi wafam su thamlakle tungdasu puna human trafficking asi mai paktanaba honaminasi phungloke part of drafting a standard operating procedure on how you give assistance to cross-border human trafficking survivors at the border of India and Myanmar. This drafting policy happened even with the government officials of Myanmar, the anti-trafficking task force of Myanmar. Now this standard operating procedure, once it comes in place, it will be a lot helpful at the border. Government Oza Kaktana conduct Toragani Haina board na Tokiba order Yaning Day. February Mapan Pabgi Manungda private school sing Sarukyabagi, right Pidrabadi, February Taragi Ehnungai Dagi Tang Tarani Togi Ehnungai Fauba, Manipur Pumba, All Manipur Private School Association na Ban Kauragani Hairi. Wafumasi Manipur Press Club the Pangtokiba Paugi Mifam Amada, Association Gi Wangangloi, Malem Komba, Hishnamna, Lautokibani. Government school ki oza ka tana barka sin ba se hidden agenda amagi makada sin bani hai se koi waful da lai private school mutar pe yana bagi damakta government school na anga ye first division am sum position da puthong na bagi damakta barka ki examiner wa su adu ga sai barka center da barka tha su makoi ne sin ga do bra hai po se koi chinda faw lagi ba tang mapan faw ki manung da lenga sina amasung board na natraga council na private school since ki participation se right se kani mo pi da dargadi tang taragi ehin no ngai dagina tang taraga ni thoi ki ehin no ngai o puni puni ban ye koi je strike gogani Ithai dam na maram oiraga in solution amga chamapal marfu humdoi dagi lau singubada chauna sokalaba lokol singi manungda ama oiriba hianglam kendragi manung chana leiriba khoidum lamjaugi ithai lokhong tengbagi thabak sing Salai Holdings Private Limited ki matenga loinena lamda madugi lomi singa puna sathare matam sangna lau uba yadana lakpana lomi singi sanmit londa sathina sokale lengangna su miyeng sangbidabana kham thengna waraba lomi singna Salai da mateng ni rubada thabak singa si packet pangambani haina lomi singna apenba phongdo clay Adabu si phawada ekhoije economy back tung la khreba si matang da marup sina kamdaru ekhoije masi rehabilitation tawde khanap kanda itauna Salai Holding Private Limited haina amal lai madai ta ekhoije approach tor kanda irang khonam sing semje haibadagi ekhoije handak tangsalak phongchangni tawri ba kenel ji meter chani pan hena tawjere Salai Holding Private Limited se masina sima tawbirapajida hoina haningai leitana hoigi hoi sasamaje loi hoigi chairman bu hoina haningai leitana hoina si mayam jin thagarchari NAB Manipur NCB Imphal Sub Zone Taresuba MR Imphalis Police Kangpokpi Home Guard Agriculture Department ki official amadi Kangpokpi ki executive magistrate ki apun ba kangbu amana ngasi Kangpokpi district ki Chanung Chingmang Laikot Chingsangda Ekar Chama Kulumdoi Romda Tharamba Popi Pambi Yantatuna Mangan Kre 2018 की दिसंबर की तांगतरा निथोइदा हेल्थ मिनिस्टर एल जयंत कुमार ना संगाखिबा मोरेदा लेबा जोनल पब्लिक हेल्थ लैबोरेटरी ngasi फावो मथौ तौदना लेरे म्यांमार रोमदगी पुसिलकपा चाना थकनाबा पोलम कया असि हक्सांग सोकनिंगाय ओइब्रा ओइदब्रा हाइबदु टेस्ट तौनबगी दमक हांगदोखिबा लैबोरेटरी असि चटखिबा जनवरी था असिगी मनुंगदा मतिक चाबा खुचु खुलाई सिंग थमदुना मथौ तहनगनी हाइख्रबसु हौजि फावो सोलोंदुना लेरे लैबोरेटरी असिदा खुचु खुलाई लेटबत नतना मरि लेनबा स्टाफ अमत लाक्ट्री हाइरे मसिना मरम ओइजुना म्यांमार रोमदगी पुसिलकपा चाना थकनाबा पोलम सिंग असिना हक्सांग सोकनब्रा सोकनदब्रा हाइबदु हौजि फावगी ओइना खंगदोकपा ngamdana leire However, January Kuntrada RSS Amadi BJP ki frontal organization oiriba Akhil Bharatiya Hindu Mahasabhana Mahatma Gandhi Hat khibagi thodok adubu amuk hana dramatize tawduna Mahatma Gandhi Hat pa Nathuram Gosebu Mahatma Mingthol pibagi video footage ama thagalakhiba thawong adu yaningdaba phongdokpa oina Manipur Pradesh Congress Committee na sinduna yaningdabagi wakanifam chatakre Bharat Pumbagi oina Congress na chatakhiba wakanifam adugi sarukama oina Manipur gi su Congress Bhavan da chatakhiba wakanifam aduga mari leinana Congress ki spokesperson KS Devabarta na phongdokibada miyam na thadorkhiba video footage aduna Bharat ki ningtambagi lanjangda sarukya khiba luchingba singbu chaungna ikaiba pibani Nathuram Gosebu Mahatma Mingthol piduna Gandhi buna hanthana ngangba thawngasi Congress na ngasi Bharat pumbada yaningba phongdokle thawngasi lebagasi yamna ningba kainingai ni BJP na Bharat ki jati furup amakaki oina honaba Congress na matam chupada yaningdi haike
Nurses Association TNAI Jenims Unit na mass casual leave lobagi khongjang sangshiliba se atai option lektabadagi chathabani haina association asigi president RK Sushila na phongdukli Jenims ta pangthokpa paugi mifam amada magna makhatana mass casual leave lodringa gi mamangda memorandum pisin ba yauna mari leinaba singa kyarak hana wari sanakre dharna tawraga duty tawu fawba laikre adubu authority na tabidabadagi khongjang asi sangshin bane amaromda miyamgi yengluragadi mass casual leave Loba haibasi nungaite institution amada chap manana thabak tawminariba doctor singda kudong saba mayam ama piraga nurse singda kari matat pidaba haibasi yaningde nurse singi tungi yenglaga khongjang si chathabani masida miyamna thengnariba kudong sadaba singi damaktadi association na nungaitaba fawi hairi sida employee thabak tawminariba doctor gina achauba pe rims in toto central in toto phange aduga akhoi buna yam apikpa amount amada pibire akhoi aduki matik thamoi sokna nungaite aroi bada ina hajaning badi prajamyam anaba singi yengaga de khoi yam tawjaning de adubu tangai phadana tawdaba yadabani hana khoina khanjagi bani haiba wafum sina thamjaning NCD Clinic CIC Wangoina District Health Mission Society Imphal West ki makhada sinduna ngasi Community Health Center Wangoida World Cancer Day gi thoram I will haiba thim da pangthokre thoram aduda Medical Directorate ki Additional Director Dr. P Sham Sundar MO in charge CIS Wangoi Dr. N Susila Dr. Y Sovita Dr. A Ranjita amadi Dr. Sujitra na chingbana saruk yakhe Sandang Mela Kam Technology Awareness Thoram Technopol District ki manung chanba Bungtung Si Kung Machikhol Pangthokre Thoram aduda CAU Imphal gi VC Professor M Premjit ICAR gi Director Dr. Avijit Mitra Veterinary Director Dr. L Chauba Hana Minister Oiramba Morung Makunga Susaruk Yakhe Thoram asi Sandangi Research Center ama thamnaba gi pandamda ICAR NRC CAU Ringna Global Enterprises Veterinary Department apunba imagi machasing CKS Margin Industries Private Limited amadi Machi Village Authority na puna sinbani Morung makungana sandanga si maring phurup ki oina thadok na ba yadraba sa amani machi gi umang singda sa asi loiduna senthok lambi oiri haike Veterinary Director L Chawna sandangi masing yamna na ba department na honari hauze fawagi oina de Ukhrul district na sa asi khwadagi masing yamna loi hari CAU gi VC Professor M Premjit na Prime Minister na 2020 fawada Lomi Singhi Senthok Saruk ani hengat hanana ba pandam thamliba sida sanga da sumi eng changle thabak tawbada sel di araibani maru oiribadi thabak tawningba mathau tai haike tungda sandang phajana yokpa Lomi Singda mana mathum yenthokhe Citizenship Amendment Bill gi mayokta Moirang Kendra Progressive Front amadi mahak masana matam chupada lefli haina Moirang Kendra da mirep oikiba thongam santina Pradhan Mantri Ujwala Yojana scheme gi makhada gas connection pibagi thorom da haikre Moirang lamkhai da leiba santi mandopta Moirang Kendra Progressive Front amadi RNN Bharat Gas Gramin Bitrek Moirang Sub Center ga khusam naduna pangthokiba thorom aduda Kwakta Municipal Council gi Vice Chairperson Muhammad Nazir Uddin yauna mi kyana saruk yakhe Bharat Vikas Parisad Thanga Branch Samadi Thanga United Club ka khusam naduna Malem gi leiba kayada wangang loi oiraba Canada da leiba Veer Canal Jitna sponsor tawduna ngasi Thanga Chingyang Lekaida free medical camp ama pangthokre Rims Dental College ki Dr. Tarukna saruk yaduna patient chama humpurom yengbaga loinana hidak langtak singsu yenthokhe Imphal East District ki MZ NRGS ki fund allocation amadi fund release district administration na transparency leina tawdri haina district asigi jila parishad member taratare na maral chiri DC complex ta leiba parishad office ta pangthokpa paugi mifam amada uche kon nongchob jila parishad member Seram Nikena district asigi MZ NRGS ki ahum suba amadi mari suba installment ki charkiba January kunma thoida lupa crore taramapan khare hena state na allocate tawki adubu finance job card pairiba masing adu yenglaga karamna thabak sugadage haibadu yenglaga allocation thokadabani adubu district administration na notice amata issue tawdana unofficially tawraga thabak suba hobu yaunare thokiba fund sing adu mari leinaba phangpham thokpa singda phangandrabadi jila parishad member singna district administration boycott tawragani haike allocation ji thoktana kanagumna thabak suba hojangre hairidu official oide na koina logzare the moida hana liability sing do kusu yaroi deputy commissioner Imphal East na masigi allocation je 6 fogi manung thok pi raktragadi akoi hujik leiriba government na appeal tawjei DCD akoi boycott join tawjaragani Imphal East district jila parishad singna aduga DCG athu matamda akoi PRI singi khanbi ga doba rural development da interest leiba DC ma
ꯁꯤꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯗ ꯑꯀꯟꯕ ꯑꯄꯤꯜ ꯑꯃ ꯊꯝꯖꯔꯤ Borobekra Government Higher Secondary School Dagi Council of Higher Secondary Education Loba Class 12 Exam Center Kakibagi Matangda School Management Committee Amadi Guardian Singi Oiba Apunwa Mifam Ama Phamduna Khanakre Borobekra Center Dagi Jiribam Government Higher Secondary School da Honkibasi Yaningde Borobekra da Tamliba Mahirui Singna Exam Thaba Chatpada Jiri Tipai Muklambi da Chenba Garigi Awatpa Jiribam da Renta Matam Kharagi Oina Leiba Kudongzaba Phangdabana Mahirui Singi Yenglaga Center Asi Borobekra Bekrada adumak hangdok piu hairi hiramasiga mari leina school management committee amadi guardian singi maikai dagi DC da memorandum ama pisin kre hauji sanagi pau lobirase Ngasigi sanabagi pauda Humpumari Suba National School Games Wushu gi sai taramabal makhagi medal loklaba Bisnupur District Wushu Association gi sanaroi nupa masa masung nupi masa singda sagolbal terad leba longjam hawai food product ki mapu longjam devras na sel gi mateng yauna lengan figure loinana Sora protein powder bottle ani piduna puning thawat kre ngasigi thoramadu da VDWA gi president Y Ramanan vice president W Shobha Samadi general secretary M Ronald Yauna sanaroi singi mama mapa sing susaruk yake L Devras na sanaroi singbu puning thawat pa oina angamba mateng pangbani haike Jiribam Higher Secondary School ground as a Tariba Kunipan Suba KC Malik Memorial Football Tournament King as a Sana Kiba match da Mongoloid Club na Ichel Club Divong Bugol Mari Amada Mai Tiba Pikre Haying Digar SSC Amadi New Life Club Sanagani Hari Posangbam Youth Improvement Union na Sinba Marirak Suba State Level 7 Aside Football Tournament Team Tara Nepal na Sarukyaduna Ka Posangbam Public Ground Hokre Audopagi Tharamda BJP Manipur Pradesh ki Vice President TS Basanta Nachau Jila Parishad Member TS Dilip Pitai Bisnupur Municipal Council ki Chairperson L Maniyai Masu Sarukyake Ngasi Sanaki ba Audopagi match da Yada Kangsoibi Mapalna CMB Nithokongbu Goal Ahum Sinoda Thoikre Pau Mata Students Union gi Kuntrani Palak Suba Tournament Senapati District ki Liai Kulenda Loisin Kre Mamang Thagi Kunma Pandagi Satarakiba Tournament Asigi Loisin Bagi Tharamda Naga People's Organization gi President Solomon Ero Planning gi OSD KS Thailu Kuntramari Suba Sam Rifles ki Post Commander Tufelsu Sarkyake Nupagi Basketball da Sarana Maina Champion Oikre Nupigi Basketball su Sarana Maina Nupagi Volleyball da Tuingam na Lokre Kangpupi Thomas Ground at Chatari Bataramanga Suba Kangwei Inter-Ward Tournament King Asasana Kiba match da Ward number 14B na Ward number 13B bu goal Marishino da Toiduna semi-finals and Kre Luinana Ward number 1B ga semi-final da Tengaragani Makata Abasanabagi Pau Buenung Tozam da Gamuk Fangbigani Impal West ki nako nabun mapalamadi district asigi Sagolbal United Satariba Humpumathoi Suba Sarsor Sansing ki CSI CBE Memorial Invitation Football Tournament ki quarter final sangkre All Manipur Football Association na sinduna mamang thagi tang kunipal dagi Manipur gi masak na bating kuntrama thoi na saru yaduna Kumalampa Artificial Tub Ground sa Tariba sahi sigi humpuma thoi Suba Sarsor Sansing ki CSI CBE Memorial Invitation Football Tournament ki ngasi sankiba ahanba match ta nako nambun mapal na yang physic unel lalambungbu penalty ta goal manga ohumda maiti piduna quarter final sangkibani Match asida team animang na apiba matamda goal amabam chandaduna draw satpadagi kicks from penalty ma nga decide tobada nako nabun mapal na yang physic unel lalambung bomai tibi pikibani match asida mai pakiba nako nambun mapal gi apiba matamda sankiba goal adu NG Rahul na match ki humpumapal suba minita sanki match asida mai tikiba yang physic unel lalambung gi goal aduna N Ramesh na match ki tara suba minita sanki kicks from penalty makta sankiba nako nambun mapal gi goal sing aduna NG Rahul Sohami SP KS Rajnika namadi CIS Bipin na sanki yang physic union lalamungi goal sing aduna Y Commando amadi W Arun Kumar na sanki match asida yang physic union lalamungi sanaroi and Porista match conduct tokiba referee na yellow card utki Tournament asigi ani suba match ki sanakibadana Sagolbal United na KPFC Kaching Bugol Nepal Sinoda yamna laksana maitibi piki
Sagolbal United ki mai pakhibi goal singadu ke Phalgunina Mers ki taruk suba nipu suba madi humputara mathoi suba minute goal ahum Inmin Hau Kilongna Mers ki kunmari suba madi kuntrom doi suba minute goal ani sanki atopa goal ahum aduna ke Tajudin CS Anand Kumar amadi W Angau Sanana Mers ki kuntrani thoi suba kuntra taruk suba madi Mers ki apiba matamgi ahap minute ahumda sankibani Sathariba tournament asigi hayeng ayupung taramathoy makai tabada ahanba match oina Munbanline Athletic Club Sadar Hills samadi Imphal East ki raw lining bamle kaiga sanagani ani suba match nungthilpung ama makai tabada Imphal West ki NCC khongampan amadi Imphal East ki M Khabunga sanagani Salo Youth Union Club na sinduna ngasi dagi Salo Kanglung Lampakta tim kunmanga na group Nepal thongna khaidoktuna Salo Cup mapan subalamnai kendra village wise amadi Imbitis Men's Open 7-a football tournament hokre hokdopagi thoramda lamnai kendra gi MLA KSS Biren Imphal East ki adaksha P Bimola Sombong Gram Panchayat ki Jila Parishad member T Ravichandra Mati Salo Village Development Committee ki President E Araba Maitaina Thauram Mapusing oike Pangthokadoriba tournament asigi ngasi ahubunamit ki sanakiba match da Langai Sanjen Bamna CSY UC Salo gol manga sinoda maitipiki match asida maipa kiba Langai Sanjen Bamgi gol singado Kiran Jitna match ki kontra taruk suba madi kontra 3 minute gol ani Roger na match ki ahum suba madi kontra 9 minute gol ani sanki atopa gol aduna sana jawbana match ki manga suba minute sankibani Langthapal Sporting Club Langthapal Mantri Khong Makhalekai na sinduna mamang thagi tang kundagi tim kunna group mari thongna khaidoktuna Langthapal Public Ground Langthapal Mantri Khong Makhalekai da sathariba ani suba haibok T20 cricket tournament ki ngasi sanakiba ahanba match da Force Ketri Gaungna TCM DC Thongjubu wicket Nepal da maitiba piki match asida TCM DC Thongju na tos ngamduna ahanba batting tokibada apiba over kunda wicket taruk turaga run marifu tarekhak lauki Masigi pakhumda anisuba batting tokiba Force Ketri Gaungna over tarahumdai ga ball ahumda wicket anikhak turaga apiba target adu yogtuna match asi mai pakhibani match asida Force Ketri Gaung gi sanaroi jalina ball yankai mathoi da run yankai mathoi logtuna man of the match ta ki anisuba match ki sanakibada PTRC paswaina PCC mayai koibibo run kolhumdoi da maiti pikre PTRC paswaina tos ngamduna ahanba batting tokibada apiba over kunda wicket taret turaga run chamaga kuntaruk lauki masigi pakhumda anisuba batting tokiba PCC mayai koibina apiba over kunda wicket taret turaga run chamaga sumna ahum khak lauduna match asi maiti khibani match asida PTRC paswai gi sanaroi bisorjitna over marida wicket ahum lauduna man of the match ta khre hayeng ahanba match waina Blue Hawk Khurai amadi KSDO Kyangwei ga sanagani anisuba match ta Alamin Lilong amadi Manipur Veteran Cricket Association ga sanagani Imphal West District Football Association na sinduna mamang thagi tang kulhumdoi degi tim tarani thoina group ani thongna khaidoktuna Pamjal Ground paswai da sathariba anisuba SS Mani Sharma Memorial 3rd Division Football League ki ngasi sanakiba ahanba match ta MSC Malomna USC Phaying Bogol Mari Sinoda maitipi piki MSC Malongi mai pakhibi goal singadu Y Ranjan na match ki taramari suba madi kontra 3 suba minute goal ani sanki atopa goal ani aduna and Biki amadi Gaining Thang Gangtiana match ki kontra mapal suba madi nipunipal suba minute sankibani league asigi ani suba match ki sanakibada NISC Larian Jamna Juvenile Tera sapam nerepo goal ahum Sinoda maitipi pikre NISC Larian Jamgi mai pakhibi goal singadu Denin na match ki kolumdoi suba P Robinson na match ki humpumatoi suba minute goal ani sanki atopa goal aduna Juvenile Tera sapam nere ki sanaroi L Amarjit na on goal oina match ki kontra matoi suba minute sankibani Sathariba league asigi haye nungtil pung taranithoi ka minute 35 satpada ahanba match oina MOIC Maharabi amadi FC Imphal mayai koibiga sanagani ani suba match nungtil pung ani ka minute 35 satpada YUC Iro Maijrao amadi CYLC Pisum Singa Mathaka sanagani District Sports Association Kakching na sinduna association na sigi ground da team mapan group ahum thongna khaidoktuna ngasi dagi 35 suba DSA Trophy 11 Invitation Football Tournament hokre
ngasi ahubu numit ki sanakhiba match ta AFC Thawal na WLYA wangu bu gol ani sinoda maiti pikre AFC Thawal gi mai pakhibi gol ani du Suraj amadi Saidur Rahman na match ki kunithoi suba amadi humpu 13 suba minita sankhi hayeng khilpung amaga minit niphumanga chatpada SWC kairak amadi FC Lamjauga sanagani Nongbram Football Club na sinduna Nongbam Playground da mamang thagi tang kunma paldagi team taranipan group mari thongna khaidokuna sathariba ahanba lairembi cup ki ngasi sanakhiba ahanba match da NFC ningthongnai na CYDO sangam dabi makhabu gol ani amada maithiba pikre NFC ningthongnai gi mai pakhibi gol ani du majahido ramadi Anas na sankhi match sida maiti khiba CYDO sangam dabi makhagi amatangar gol aduna MD Nawaz na sankhibani ani suba match ki sanakibada top FC na NFC team bibu gol manga sinoda maiti pikre top FC gi mai pakibi gol singado MB Sep amadi T Pradeep Kumar na gol ani sankhi atopa gol aduna ki ais manglembana sankhibani Singmi Tami Unity Development Committee Kairao Kendra na sinduna mamang thagi tang kun mapaldagi team kunna group tare thongna khaidukuna lemba kun playground sathariba manga suba Singmi Tami Unity Football Tournament ki ngasi sanagadaba UISC Urup Team A amadi All Star gi match ta UISC Urup Team A laktabadagi All Star na walk over laukhre ani suba match ki sanakibada CTUDC Kairao Kendra na CSRC sanam sandrok gol ahumani da maiti pikre CTUDC Kairao Kendra gi mai pakhibi gol ahumadu angir siruna sankhi match asida maiti kiba CSRC sanam sandrok ki gol ani aduna T ibungo amadi Y Bonina sankhibani Thagachari makha tawa pawda ngasi nomagi oiba inga sagi paw Environment Directorate ki phangkiba ngasi goikiba ainga samati nungjuki pawda khwaidigi sakiba Celsius degree 30 ani mari khwaidigi ingba Celsius degree 1.9 mari Nuksita yawi sing manilgi sang maximum da sada maripu tarani toy dasming nipal minimum da sada tarong day dasming mga mari oike ngasi nong sukide Haujare bada maroi bapaw amukhana Ahum suba World Bamboo Workshop Chief Minister and Birena City Convention da hodokre Taramatoi suba Manipur Legislative Assembly ki budget session thas ki kundagi hauna na ba cabinet ni thamna lepna kre amadi CAB ki mayokta ngasi paksana wakat khongjang sanction kre Congress Legislature Party amadi neshona AICC President Rahul Gandhi una kre ngasi gona di ICB na pizza pamatan solution jare yeng tabiri basingba mukhanna khurun jare